Kuki lalobasingna state force ta makhatana landaraklavade chapchaba paukhum pigane AR More town da leriba state force ngi mathakta kuki lalobasingna makhatana nongmay amasung bom kapsinduna attack satharak patarabade Assam Rifles na madugi paukhum piragani haina More da leriba mga suba AR ge commanding officer na section warol oina phongdokre Mamang sahi gi December thagi aroiba saruktagi hogduna more da deploy tawriba state force ngi mathakta Kuki lalobasing na lepta na bom yauna nong may kapsin doon attack sa tharakiba duga mari layna na ngarang mga suba ARG IB da 3 Corps gi Commander Lieutenant General HS Sahi yauna hauzik more taong da oiriba law and order gi phibam gi matang da mifam pangthok tu na kup na khanakhe mifam adu da IGAR South Major General Rajan Serawat mga suba ARG Commanding Officer Rahul Jain Manipur Police ki DIG Range 2 Yogesh Chandra Haubijam SP Technopal, DC Technopal, more da deploy tawriba BSF, RAF ki makok thongbo officer sing saruk yakhe, mipamadu da Hill Tribal Council more, KSO more block, Kuki Women Union and Human Rights more block, Kuki NP Technopal block, Tamil Sangam more, Gorkha Samas Samiti more, Manipuri Muslim Council more gi lusing basing su saruk yakhe, mipamadu na hauzik more da wadiba law and order gi phibam gi matang da kumna khanawaga loida na Mafam asida santi hanjilana bagi matang da sukhanakhe mifam adu da Hill Tribal Council more ki President Victor na hauzik more town manung da deploy tawriba Manipur Police Commando amade atay state force ki makok thongbo officer sing asi maitai na oiriba si lawthoklaga nan Manipuri officer sing na ohenbiu haiba wafam thamkhe madugi paukhum piraduna Lieutenant General ISS Sahi na hauzik more ki miyam na mifam asida thamlakhiba wafam sing adu high level mifam da puthoktuna khanage amade Commando amasung state force gi makok thongba officer sing maitai na oiriba du lawthoklaga nan Manipuri sing na ohenba haiba wafam adu state government na tawgada bathavak nei wafam adu Indian Army ga karigumba mari amata laina de haikhe hauzik Manipur da oiriba phibam amade me ahum dagi haurakhiba irang asiga mari laina na Delhi da Kuki lusingba singa center ga wari sanare center gi lusingba singa wari sanariba sigi marakta karigumba lepa laitana nongmai kapagi thabak satharabade chathariba wari sanaba sida akaiba lakpa yai Maramaduna wari sanaba si thugaina ba thabak tawdanaba wafam Corps Commander na mifam aduda Kuki CSO singi lusingba singda phongdokhe mifam aduda saruk yakhiba mga suba AR gi Commanding Officer Colonel Rahul Jain na phongdokhibada Indo-Myanmar border town oiriba more da santi laihanse haukhiba nongmanini da Kuki laloba singna kapsilakhiba bom adu more da leiba Assam Rifles BSF amasung RAF ki ke manakta taduna pokhaiba yaukhe More town amadi masigi akoibada makhatana bom amadi nongmai kapsinduna attack satharak patarabade Assam Rifles na madugi chapchaba paukhum pigane makhatana state force ta sathaba attack adu AR na oina thengnagani haina Colonel Rahul Jain na phongdokhe amarom da ngahan Kuki lalobasing na state force tamna kapsilakhiba bom ama More ward number 9 Hotel Ilora manakta taraga pokhai khidaba adu ngarang Manipur Police ki bomb disposal team na asoy angam yauduna lawthoklaba matungda Mafam saba yenglaga pokhayan khre haire Spear Corps na ex ta thagalakpagi matungin na Spear Corps ge General Officer Commanding Lieutenant General HS Sahi na more da laiba AR Battalion da chatuna Manipur gi more town da hauzik wadiba phibam adu yengsin khre haire khongsera du da GOC na Civil Society Organization singi luchingba singa wari sanaduna santi hanjilana na ba lawkhatpam thokpa thabak sing lawkhatna bagi matang da khanakhe Khongsera tugi maruoiba pandam de military luchingba sing amasung operational unit singi marakta pau phawdokna na bohona bani haire panba yai mamang sahi gi December 13 dagi howduna more town da deploy tawriba state force ta Kuki lalawba singna rocket launcher amade bom yauna attack tawrakpadagi BSF ki personnel ama yauna personnel kaya asokapan nangkhibane makhatana Kuki lalawba singna state force ki mathakta leptana attack sathaduna lakhibane